ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯄ꯭ꯔꯦꯃꯤꯀꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯄꯥꯕꯨꯡ ꯁꯨꯗꯦꯁ꯭ꯋꯔꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯋꯥ ꯄꯨꯝꯅꯃꯛ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯅꯔꯛꯈꯤ ꯑꯃꯗꯤ ꯄꯥꯎꯁꯤꯡꯗꯁꯨ ꯍꯥꯞꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯁꯨꯗꯦꯁ꯭ꯋꯔꯗ ꯃꯇꯧ ꯀꯔꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁ꯭ꯋꯔꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯤꯂꯝ ꯀꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯒꯠꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯊꯤꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯞꯇꯥ 2 ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯁꯥꯝꯅꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯥꯡꯈꯤꯕꯒꯤ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥ ꯐꯥꯕ ꯃꯤꯁꯛ ꯄꯨꯊꯣꯛꯎ, ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯨ, ꯑꯁꯦꯡꯕ ꯂꯛꯅ ꯂꯪꯖꯤꯜ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ, ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯙꯔꯅꯥ ꯐꯝꯕ, ꯕꯟ ꯇꯧꯕꯅ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯦꯝꯆꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯣ ꯁꯣꯛꯆꯤꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯁꯨꯗꯦꯁ꯭ꯋꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯝꯆꯥ ꯁꯨꯗꯦꯁ꯭ꯋꯔꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯟꯕꯨ ꯂꯤꯒꯗ꯭ꯔꯥ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯏꯍꯧ ꯍꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯁꯪ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯕ ꯈꯔꯁꯨ ꯊꯦꯡꯅꯔꯤ꯫ ꯑꯗꯨ ꯊꯦꯡꯅꯕꯗ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯌꯨꯝ ꯑꯗꯣ ꯃꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯣꯏꯔꯝꯒꯅꯤ, ꯄꯨꯂꯤꯁꯁꯤꯡꯅ ꯈꯪꯈꯤꯕꯗꯒꯤ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯈꯨꯗꯣꯞ ꯑꯃ ꯎꯔꯛꯏ꯫ ꯈꯨꯗꯣꯞ ꯑꯗꯣ ꯃꯩꯅ ꯆꯥꯛꯄ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯁꯤꯗꯤ ꯈꯨꯗꯣꯞꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯩꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯛꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯏꯔꯪ ꯂꯪꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯁꯅꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯈꯨꯜꯂꯦ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ, ꯏꯕꯥꯅꯤ ꯃꯗꯨ ꯀꯥꯏꯊꯣꯛꯂꯒ ꯄꯩꯁꯥ ꯌꯦꯟꯅꯁꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯥ ꯑꯗꯣ ꯆꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯕꯥꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯗ, ꯅꯕꯥꯅꯤꯗꯤ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯀꯥꯔꯛꯇꯦ, ꯀꯩꯗꯧꯔꯦ? ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯣꯖꯥ, ꯁꯤꯒꯤꯅꯦ ꯈꯨꯗꯣꯞꯁꯦ ꯏꯕꯥꯅꯤꯅ ꯈꯨꯜꯂꯦ, ꯑꯗꯣ ꯁꯅꯥꯒꯤ ꯃꯥꯜꯂꯦ, ꯑꯣꯖꯥꯅ ꯄꯥꯏꯕꯤꯌꯨꯔꯣ, ꯂꯨꯄꯥ 500ꯗ ꯄꯤꯔꯛꯎꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯖꯥꯗꯨꯅ ꯀꯗꯥꯏ? ꯑꯩꯁꯤ ꯉꯁꯤ ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤꯅꯦ, ꯀꯗꯥꯏꯅꯣꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯈꯨꯗꯣꯞꯁꯤꯗꯤ ꯃꯣꯠꯂꯦꯍꯦ, ꯀꯗꯥꯏ ꯇꯥꯔꯨꯔꯦ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯝꯇꯒꯤ ꯈꯨꯜꯂꯛꯄꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ, ꯅꯣꯏꯒꯤꯁꯤꯕꯨ ꯁꯅꯥꯗꯤ ꯆꯨꯝꯃꯦꯀꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯛꯇꯨꯅ ꯌꯦꯡꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯁꯅꯥ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅꯁꯨ ꯁꯣꯏꯗꯅ ꯆꯨꯝꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯂꯨꯄꯥ 500 ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯀꯣꯟꯁꯪꯗ ꯄꯨꯗꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯁꯦꯡꯇꯣꯛꯍꯜꯂꯤ ꯑꯗꯨꯒ ꯁꯅꯥ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯀꯣꯟꯁꯪꯕ ꯑꯗꯨꯅ ꯃꯥꯅꯤ ꯑꯣꯖꯥ, ꯃꯁꯤꯗꯤ ꯁꯅꯥ ꯑꯁꯦꯡꯕ ꯁꯅꯥꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯇꯤ ꯂꯨꯄꯥ 500ꯅ ꯐꯖꯔꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯠꯀꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯖꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫
ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯣꯞ ꯁꯤꯈꯤꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯑꯁꯨꯝ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯗꯣꯂꯝ ꯋꯥꯒꯨ ꯗꯨꯒꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯅꯣꯡꯂꯩ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯄꯥꯔꯇꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯑꯗꯨꯝꯅ ꯍꯟꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯒꯨꯕꯨꯗꯣ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯀ ꯑꯣꯖꯥ ꯑꯗꯨꯒ ꯊꯦꯡꯅꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯒꯨꯕꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯕꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯕꯨꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯈꯥꯝꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯑꯣꯖꯥ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯄꯥꯏꯔꯤ ꯒꯨꯕꯨꯗꯣ ꯌꯨ ꯈꯔ ꯉꯥꯎꯕꯅꯤꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯀꯌꯥ ꯂꯩꯇꯕꯒꯨꯝ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯑꯗꯨꯗ ꯊꯥꯡ ꯄꯥꯏꯔꯒ ꯂꯦꯞꯄꯤꯗꯨꯕꯨ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯂꯥꯎꯅꯦ ꯁꯦ ꯍꯜꯂꯣ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯑꯣꯖꯥꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯒꯨꯕꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯨꯕꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯨꯕꯨꯅ ꯈꯪꯂꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯁꯦꯡꯕ ꯃꯈꯣꯜ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯈꯣꯜꯗ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯒꯨꯕꯨꯅ ꯂꯥꯛꯂꯤꯕꯁꯦ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯒꯨꯕꯨꯗꯣ ꯑꯣꯖꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯒꯨꯕꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯒꯨꯕꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯒꯨꯕꯨꯗꯣ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯨꯔ ꯃꯤ ꯑꯃꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯏꯔꯨꯖ ꯃꯥꯏꯊꯖꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏ ꯗ꯭ꯔꯣꯞ ꯈꯔ ꯇꯥꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯀꯗꯥꯏꯗꯒꯤ ꯏꯅꯣꯅꯦ ꯁꯤꯕꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯅ ꯇꯩꯔꯒ ꯇꯥꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯁꯣꯔꯤꯁꯤꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯨꯔꯤꯕꯖꯥꯠꯅꯣ ꯏꯒꯤ ꯏ ꯉꯥꯛꯇ ꯑꯁ ꯃꯁꯤ ꯑꯩ ꯇꯥꯃꯣꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯄꯤ ꯑꯗꯨ ꯄꯔꯞ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯗ ꯍꯧꯗꯣꯛꯇꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯅ ꯉꯥꯡꯗꯨꯅ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯒꯤ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯔꯨꯔꯒꯦ ꯀꯩꯗꯧꯔꯨꯔꯒꯦ ꯍꯥꯏꯕꯅꯦꯃꯤ ꯏ ꯇꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯕꯨ ꯏ ꯇꯩ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯦꯡꯉꯛꯄꯗꯗꯤ ꯃꯁꯥꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯃꯤꯁꯤꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯆꯥꯛꯁꯪꯗꯁꯨ ꯁꯣꯔꯤꯗꯣ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯇꯥꯃꯣꯅ ꯁꯤꯗ ꯈꯨꯠꯁꯨ ꯀꯔꯤꯁꯨ ꯏꯒꯤ ꯏ ꯉꯥꯛꯇ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯤꯒ ꯍꯥꯠꯂꯨꯔꯕ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯃꯤ ꯍꯥꯠꯄꯅꯣꯅꯦ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯀꯣ ꯁꯦ ꯈꯨꯠ ꯀꯥꯁꯦ ꯑꯝꯇ ꯍꯥꯝꯇꯣꯛꯀꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯈꯨꯠꯇꯣ ꯁꯔ ꯍꯥꯝꯇꯣꯛꯏ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯏꯔꯨꯖꯊꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯔꯤ ꯑꯗꯨꯗ ꯄꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯇꯥꯔꯦ ꯊꯣꯛꯂꯛꯀꯦ
asomna hairaga makut ado phadina taithokna mapada tholai mahaki matau oirambadutta itau kuireda udaba kakalokse mangoda phamsi asomna haiduna mahapu mangonda kakana ba hairi matamadutta mamanaba aduna tau yareta sumangda sum phamsi kedorage asomna hairaga mahak sumangda dum lei masidagidi ojanupa aduna o parese ai pida lokthokluge asomna hairaga mahakna morani lokthokrakli aduga mahakpu phamali matamadutta oja aduna kedorogene ayunga taasida laklibasibo matamadutta mamanabaduna karigi woini gine itau lakpadutta paisa mayam ama puraklamlani kari kainu khara saruge haidana laklibani itau ge wari season nungairi ha aina singdo oja uriba sibu sen tanba chatpne na khalibro sen tanba na chatpana chadi sen hodok pa jalibro itau sen du diai bank dum changjarakadabani mi itau loi khangi se kedorage sum phagi tawbagi wani aina laklibase atai ge nati adu kari loi tau heta hayune haibado he kai mi ni era aingunde bu kari gi kai dun ni tau hairo se karino sumdobani aigi chanupa atombado handak tien thagadabani adugi paisanu sakhara chillaba lising mari mukta waigi hadina laklibani ni tau adugi wari tau pirega loire kaino adugi bu kandese sadum thaksi asomna hairaga oja aduna mahaki nupida jaglas ani da prokna bagi da makta haikri matam aduda mamanaba aduna wari makha tari khangre tau tawrisi lamdam sin lamdam amaga oibaga aikoidine sen tanbasi yamna wagadori ita oidi oja macha ama oirubani kharapu phari haujiki matam sidati lupa chama ge mi hatpasi karsu luna thongare hairiba adumna hairakpa aduta oja aduna chumi ta irang parangsi thongna kankhre mi ama sibadane karimte pera layan jaba matamni adunai taw haujiktine paisa phaiba changa chawba masina khwai pharabani adumna wari sarakpaduta oja aduki mamanaba aduna mi siba hairaga awang khunda angang nupa machama thanga thilaga mina hadame haidna wawa launa hobine karanabu toribu jano khangdine adumna thanga thinduna mi ama halamle haibado tabada oja nupa to khara khamuk chai kanana tauri jano ne khangdade ita mathong chaba angang ateda amaga mupun yang opsuna bangang ma masibada karisu beya leiba chanateda asomna hainari ngai oja adugi nupi aduna cha puthori matamaduta oja nupi aduna kanano si haibabo kari lamdano adumna hairakpaduta oja adugi mamanaba aduna sida angang nupa machama thangna thillaga halammedana mayam hainaba adu itawda tamlambanida adumna haibadu nupi aduna mahakki mapuroiba aduta haife jengami adudagidi mahak imungdomda adumak changkhri masidagidi mamanaba aduna adu itaw sendu yaradi hojik pukhragi aidi hoji heta pamlabani adumna haibaduta oja aduna farese taw sida ngak leramu ai pisa lothok lukige asomna hairaga oja ado imunga changakle aduga mahakna paisa do loktokuna mamanaba aduda piri masidagidi mamanaba adusu mayumlomda aduma hankhri mamanaba aduna mayumlomda he hankibaga nupi adu parap throklaga oja ado makut paidun imungda parap singchillai aduga makoi baba natiba nangnaga midu thanga thilaga haluri braiba oi karai dagi aina hatka doribano ne ha kari maramgi hatoriba ide aidi chingda dum leibani nangna sida lehoraga aida kamaina mafam sigi khanggadoino adugi sumathakta nupa ado krano haibaso ayu khangbanati maram latana mi pupa hatarpa yabrami as pakhoi tamona thang suri supai kutisu itai aduga ngasi nongalakpadana mi ama thangdun thilnuna halam medana hai sidabu kamaina as kyan tajeda o parase karisu khaluno hauji makidi akhoi kem tugidana ayase madam matha sarunu ai khangdi nangsu khangdi chamane asomna hairam laga oja aduti jumadudagi amuk thokri mahaki nupidi ipa pakhana adumak lehori somdana kamdori dolan amadi wagudo makhoi ani watanari ngarangda nok kheduna pulamba gubuna mi amana thanga thinduna sire haiduna paw tabasi makhoi yamna nungairamti makhoi su gubugi thodok thofam atu laktuna makhoi su mathong mangam jawri bani matamadu da waguna oi tolam yamba
ꯒꯨꯕꯨꯅ ꯍꯟꯗꯛ ꯁꯤꯔꯤꯕꯁꯤ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ? ꯏꯌꯥꯝꯕ, ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯗꯨ ꯆꯤꯡꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯃꯤꯀꯥ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ? ꯏꯌꯥꯝꯕ, ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯃꯗꯣ ꯅꯣꯡꯂꯩ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯆꯨꯝꯕꯅꯤ ꯏꯌꯥꯝꯕ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯁꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯕꯣ, ꯑꯩꯁꯦ ꯋꯥꯕꯨꯅꯤ ꯋꯥꯕꯨ, ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄꯤꯅꯤ ꯍꯥꯏꯒꯦ? ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯣꯡꯂꯩꯒ ꯑꯩꯈꯣꯏ ꯄꯨꯜꯂꯁꯤ, ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯗꯣꯂꯥꯝ ꯑꯃꯗꯤ ꯋꯥꯒꯨꯗꯣ ꯋꯥ ꯇꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯒꯨꯕꯨꯒꯤ ꯊꯧꯔꯝ ꯌꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯁꯨꯗꯦꯁꯣꯔꯗꯣ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯦꯝꯆꯥꯅ ꯁꯨꯗꯦꯁꯣꯔꯗ ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯁꯨꯗꯦꯁꯣꯔ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯔꯤꯃꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯁꯨꯗꯦꯁꯣꯔꯗ ꯊꯧꯗꯣꯛ ꯑꯗꯣ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁꯣꯔꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯍꯥꯛꯄꯨ ꯑꯗꯨꯝ ꯀꯥꯎꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯕꯁꯨ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯕ꯭ꯔꯥ ꯑꯃꯨꯛꯇꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯗꯦꯁꯣꯔꯅ ꯃꯃꯥ, ꯍꯤꯡꯂꯝꯒꯗꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯦꯁꯣꯔꯅ ꯐꯔꯦꯁꯦ, ꯄꯨꯂꯤꯁꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯕꯨ ꯄꯨꯂꯤꯁꯂꯣ? ꯃꯈꯣꯏꯗꯤ ꯁꯦꯟ ꯈꯌꯥꯝ ꯄꯤꯖꯔꯒꯅ ꯆꯠꯀꯦ ꯍꯥꯏꯕ, ꯄꯤꯗ꯭ꯔꯒꯅ ꯇꯣꯛꯀꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯔꯒꯅꯣ꯫ ꯃꯈꯣꯏꯗꯅꯦ ꯏꯆꯟꯅꯨꯄꯤ ꯁꯤꯟꯅꯧ ꯍꯥꯏꯗꯨꯒꯤ ꯁꯔꯨꯛ ꯍꯥꯏꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯣꯔꯅ ꯌꯥꯔꯦ, ꯀꯔꯤꯃꯇ ꯈꯜꯂꯨꯔꯒꯅꯨꯀꯣ꯫ ꯐꯪꯒꯅꯕ ꯃꯔꯥꯏ ꯊꯤꯖꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯈꯔꯗꯤ ꯀꯟꯈꯠꯂꯛꯂꯦꯗꯅ꯫ ꯑꯩꯅ ꯀꯜꯂꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯊꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯗꯦꯁꯣꯔꯅ ꯍꯥꯏ, ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯌꯦꯡꯕꯁꯨ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥꯗꯣ ꯁꯨꯃꯥꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯪꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯃꯥ, ꯑꯩ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯇꯥꯔꯤ, ꯑꯗꯣ ꯄꯥꯕꯨꯡꯗ ꯋꯥꯐꯝ ꯈꯔ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯝꯆꯥꯅ ꯆꯪꯉꯣ ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯁꯨꯗꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯁꯨꯗꯦꯁꯣꯔꯗ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯤꯀꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯐꯤꯂꯝ ꯈꯔ ꯀꯨꯝꯃꯤꯟꯅꯖꯕꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯥꯎꯗꯤ ꯐꯅ ꯌꯥꯝꯅ ꯇꯥꯖꯔꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯥꯎ ꯑꯃꯇꯪ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕ ꯄꯥꯎ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ? ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒ ꯄ꯭ꯔꯦꯃꯤꯀꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯥꯡꯈ꯭ꯔꯒ ꯄꯥꯕꯨꯡꯅ? ꯏꯕꯨꯡꯉꯣ, ꯑꯩꯅ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯂꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯧꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯡ ꯍꯟꯖꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯦꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯏꯆꯟꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯄꯨꯈꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯗ ꯐꯤꯂꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤꯗꯅ ꯍꯥꯏ, ꯃꯗꯨ ꯆꯨꯝꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤ, ꯃꯗꯨꯃꯛꯅꯤ ꯍꯥꯏꯔꯝꯕ꯫ ꯐꯤꯂꯝ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯊꯋꯥꯏꯅ ꯀꯧꯍꯧꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯃꯁꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯕꯨꯡ, ꯇꯞꯊꯕꯤꯌꯨ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯃꯁꯛꯇꯨ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗ ꯃꯈꯣꯏ ꯆꯣꯝꯃꯤ, ꯃꯤ ꯈꯔ ꯃꯨꯏ, ꯃꯁꯝꯗꯣ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯤꯒꯤ ꯏꯕꯨꯡꯉꯣꯁꯤꯅ ꯀꯛꯏꯕ ꯈꯨꯀꯛꯁꯦ ꯁꯨꯃꯥꯏꯅ ꯀꯛꯏ꯫ ꯃꯁꯝꯗꯣ ꯑꯉꯥꯡꯕ ꯁꯪꯉꯤ, ꯃꯃꯤꯠ ꯈꯔ ꯈꯨꯏ꯫ ꯉꯥꯏꯕꯤꯈꯣ ꯄꯥꯕꯨꯡ, ꯏꯇꯥꯎ ꯌꯦꯡꯅꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃꯅ
ꯁꯨꯗꯦꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯌꯦꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯛꯄ ꯂꯣꯏꯔꯛꯄꯗ ꯌꯦꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯨꯡ ꯁꯤ ꯃꯥꯟꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯗ ꯁꯨꯗꯦꯁꯣꯔꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯗꯨꯃꯛꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨ ꯃꯗꯨꯃꯛꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯃꯁꯦ꯫ ꯌꯥꯔꯦ, ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯟꯖꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁꯣꯔꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡꯅ ꯊꯧꯖꯥꯜ ꯀꯧꯏ, ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯃꯉꯥꯜ ꯀꯧꯏ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯣꯡꯃ ꯂꯥꯛꯆꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯌꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯗꯦꯁꯣꯔ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕꯗ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯈꯔ ꯇꯦꯜꯂꯤ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫